Manipurda thokliba lan asina maram oiraga Lanjellaktuna relief camp da Leiribi Angom Sangeeta Leimana mahaki mayumda leiringai fisalonsa tawduna amadi achaposaduna imung manung purami. Mahakna relief camp da hek lakhibadagi Kounagi ponamsing amadi doll making gi training fangduna anauba sendan lambi amada khongthangjilakhibaga loinana ngasidi mahak training instructor ama oiba ngamle. Loina Sangeeta na tongan ba relief camp da Leiribi Nupi Singda Kounagi ponamsing amadi doll making gi training Piduna Masa Masagi Senthok Lambi amamam Semnaba Hotnahouri Masagi matangda Imphal Today gi oiba report ama. Mamang chahi ki May 3 dagi kuki narco terrorist singna chatharakhiba lan asina maram oiraga kuki singna mayum makai mai thakibadagi chahi adumaki May 19 dagi Lanjellaktuna relief camp da leraklibi subnu moirang them laikai dagi Angom Sangeeta Leimana relief camp da Leiribi Nupi Singda Kouna craft amadi doll making gi training Piduna Masagi Senthok Lambi amamam lehenba ngamle. Hauzik Khangabok da Leiba Rice Research Station da hangliba relief camp da Leiribi Angom Sangeeta Leimana BP stroke na maram oiduna naduna leiriba mapuroiba amadi macha ahunga loinana mathawai tabu hinglabadi khanduna Masada selakhiba phirol natana karimata purakpa nangdana Lanjellaktuna Matam aduda yumgi thabak kupnom amadi phisalonsa natana atopa sinfam amata heirakhide. Mahakna relief camp asida leiraklaba matung makhoigi Senthok Lambi amamam leinanabagi pandamda district administration Thaubalna Kounagi pothok saba amadi laidi sabagi training pibibadagi lambi asida yamna kanna hotnaduna Sangeetana Kounagi potlamsing amadi laidi saduna shen tanba haurakhi adubu ngasidi ten khraba matam asida mahaki hotna jamal mahai yalakle hiram asida takpi tambiba ngamlakle phisalonsa natana karimata hairakhidaba Sangeetada tongan ba club singnasu nupi kaya training pibinaba hairakpata natana ngasidi Lanjellaktuna tongan ba relief camp singda leiriba Nupi Singda Kounagi potlamsing amadi laidi sabagi training Piduna Masagi Senthok Lambi amamam leiba ngamnanaba Hotnahouri. Iche gi ming laifam se khoi nadi tasengna haragadi hauzik phawbagi oinadi khangjare ado tabiriba yengbiriba mayamna su mayek sengna khangnanabagi damakta ahanbada iche gi ming laifam ipuroibigi ming na chingba muktang mayek sengna ningsengbiu. Aigi ming Angom Sangeeta Leima aigi ipuroibagi maming Angom Suresh Kumar laifamna sugunu moirang them lekai deigine. Ada iche gi oina angang kaya muk subirabage aduga class kaya tambirabage habadu masu khangjek. Ay angang ahumne isanupi ahalna be phasya ka gre digi isanupi yai masina hajik 10 gari isanupa sina hajik 6 gari iche hoina mafam asida hairiba relief camp asida yobirakhibase karamba ekhoigi tarik tagi karamba tha dagi mafam asida yobirakhibano aduga mafam asida yawrakhibagi wari haijaba tare iche samlapna khajikang ningsingbi hoi mafam sida yawrpase megi 28 ta yawre 27 ge ahingda kuki singna landare ko 28 ki nungthin pung ama dagi yum dagi senthore duga mafam si yobududi thenge mafam sida iche ahanba iche hoina yawrakhibase khogi ipuroibasu icha isu punna karisu yaudabida angang singsiga duga iche gi ipuroibasiga dang yobirakhibra iche da aikhogi imungi amadi iche gi isada loina ba pochaina chingba khuding makse loina birakpra natraga iche gi mafam aduda pulap laibi hobra kamai taweje ai chelakpo matamdadi karim puloina raktre ai ipuroibase BP stock tawraga laibane aduna ma puthokningai honabada yamna wagi bai tarene gari leitabani aduna migi gari chapada khoi khara yaujagi haraga admaina isaga isa singsiga oina adum gari sida gari amada mi mari tongbada chenbado numitudadi gari amda mi mapan namaga laki waba mayoknaraga iche hoina mafam asida yobirakhibani iche ada iche da makhata na hauze khangjaning aibase iche na ngasi laibirami base khoigi hauze chathabiriba Kounagi training asigi khoigi training instructor ama oina ni iche na laibirami se training instructor ama oina laibirakpa haibase khoigi khutsa haibase thabo khudi mokse loina mak haiba Kouna ji gi production loimbak saba haira kandani iche laibiraka doise natra ado iche na haube yumdagi haurakpa matamda haijaba tare iche se dum Kouna gi pochai sabase hairaga dumak
ꯂꯥꯛꯄꯤꯈꯤꯕ꯭ꯔꯥ ꯀꯔꯝꯍꯥꯏꯅ ꯇꯧꯕꯤꯈꯤꯕꯅꯣ ꯏꯆꯦ ꯁꯤꯃꯁꯨ ꯁꯝꯂꯞꯅ ꯑꯃꯨꯛꯇꯪ ꯅꯤꯡꯁꯤꯡꯕꯤꯌꯨ ꯃꯥꯒꯤ ꯀꯧꯅꯥ ꯄ꯭ꯔꯗꯛꯁꯦ ꯑꯩ ꯌꯨꯝꯗꯒꯤꯗꯤ ꯁꯥꯕ ꯍꯩꯔꯛꯇꯦ ꯑꯩ ꯌꯨꯝꯗꯗꯤ ꯐꯤꯁꯥ ꯂꯣꯟꯁꯥ ꯈꯛ ꯇꯧꯔꯛꯑꯦ ꯑꯗꯣ ꯁꯤ ꯂꯤꯂꯤ ꯀꯦꯝꯗ ꯂꯩꯔꯀꯥꯟꯗ ꯈꯥꯡꯉꯕꯣꯛꯀꯤ ꯑꯣꯗꯤꯌꯟꯁ ꯃꯣꯏꯅ ꯇ꯭ꯔꯦꯅꯤꯡ ꯄꯤꯕꯤꯀꯣ ꯑꯗꯨꯒꯤ ꯇ꯭ꯔꯦꯅꯤꯡ ꯅꯨꯃꯤꯠ 14 ꯄꯤꯌꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯈꯣꯏ ꯏꯁꯥꯅ ꯑꯗꯨꯝ ꯁꯥꯔꯒ ꯄꯣꯠꯁꯦ ꯑꯗꯨꯝ ꯌꯣꯟꯕ ꯍꯧꯈ꯭ꯔꯦ ꯏꯆꯦꯅ ꯇ꯭ꯔꯦꯅꯤꯡ ꯆꯠꯄꯤꯈꯤꯕꯁꯦ ꯃꯁꯤ ꯀꯅꯥꯒꯤ ꯊ꯭ꯔꯨꯗꯒꯤ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯀꯧꯅꯥ ꯁꯥꯕꯒꯤ ꯇ꯭ꯔꯦꯅꯤꯡ ꯑꯁꯤ ꯆꯠꯄꯤꯈꯤꯕꯅꯣ ꯏꯆꯦ ꯍꯣꯏꯅ ꯏꯁꯥ ꯏꯊꯟꯇꯅ ꯊꯤꯔꯒ ꯆꯠꯄꯤꯈꯤꯕ꯭ꯔꯥ ꯃꯁꯤꯃꯁꯨ ꯈꯪꯖꯒꯦ ꯑꯩꯈꯣꯏ ꯇ꯭ꯔꯦꯅꯤꯡ ꯇꯧꯈꯤꯕꯁꯦ ꯗꯤꯁꯤꯅ ꯁꯤꯜꯂꯒ ꯗꯤꯁꯤꯒꯤ ꯃꯈꯥꯗ ꯇꯧꯈꯤꯕꯅꯤ ꯍꯥꯏꯗꯤ ꯆꯪꯉꯤꯕ ꯀꯧꯅꯥ ꯀꯔꯤ ꯀꯔꯥ ꯃꯥꯅ ꯂꯣꯏꯅ ꯂꯩꯔꯒ ꯑꯗꯣ ꯏꯆꯦ ꯑꯗꯨꯗꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯏꯆꯦꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯀꯧꯅꯥꯒꯤ ꯄꯣꯠꯆꯩ ꯁꯥꯕꯤꯔꯛꯏꯁꯦ ꯏꯆꯦꯒꯤ ꯏꯁꯥꯒꯤ ꯄꯔꯁꯣꯅꯦꯜ ꯑꯣꯏꯅ ꯏꯁꯥꯒꯤ ꯑꯣꯏꯅ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯅꯅꯕꯒꯤꯗꯃꯛꯇꯁꯨ ꯁꯥꯕꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯔꯝꯃꯥꯏ ꯇꯧꯏ ꯏꯆꯦ ꯁꯤꯃꯁꯨ ꯍꯥꯏꯕꯤꯌꯨ ꯏꯁꯥꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯑꯣꯏꯅ ꯁꯥꯖꯔꯦ ꯍꯧꯖꯤꯛꯇꯤ ꯆꯍꯤ ꯑꯃ ꯍꯦꯜꯂꯛꯄꯁꯦ ꯄꯩꯁꯥꯗꯤ ꯐꯖꯅ ꯇꯥꯜꯂꯦ ꯍꯥꯏꯇꯥꯔꯦ ꯀꯧꯅꯥꯒꯤ ꯄꯣꯠꯊꯣꯛꯁꯦ ꯑꯩꯈꯣꯏ ꯁꯤꯗ ꯑꯗꯨꯝ ꯁꯥꯏ ꯑꯗꯩ ꯁꯥꯔ ꯗꯤꯁꯤꯅ ꯇꯧꯔꯒ ꯍꯦꯟꯂꯨꯝꯗꯁꯨ ꯊꯥꯕꯤꯕ ꯌꯥꯎꯈ꯭ꯔꯦꯀꯣ ꯑꯗꯒꯤ ꯃꯥꯒꯤ ꯀꯩꯅꯣꯗ ꯗꯤꯁꯤ ꯃꯅꯨꯡꯗ ꯃꯦꯂꯥ ꯑꯃ ꯁꯤꯟꯕꯗꯁꯨ ꯑꯩꯈꯣꯏ ₹1,30,000 ꯆꯥꯡ ꯌꯣꯜꯂꯦ ꯄꯨꯡ 4 ꯈꯛ ꯌꯣꯟꯕꯗ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯕꯣꯌꯥꯏꯃ ꯁꯪꯂꯦꯟꯗ ꯃꯦꯂꯥ ꯇꯧꯕ ꯑꯩꯈꯣꯏ ꯑꯗꯨꯝ ꯊꯥꯕꯤꯌꯦ ꯑꯗꯣ ꯑꯗꯨꯝ ꯌꯥꯎꯋꯦ ꯑꯗꯣ ꯏꯆꯦ ꯍꯧꯖꯤꯛꯀꯤ ꯏꯆꯦꯅ ꯄꯔꯁꯣꯅꯦꯜ ꯑꯣꯏꯅ ꯏꯆꯦꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯅꯅꯕꯒꯤꯗꯃꯛꯇ ꯀꯧꯅꯥꯒꯤ ꯍꯧꯖꯤꯛ ꯄꯣꯠꯆꯩ ꯁꯥꯕꯤꯔꯤꯕꯁꯦ ꯁꯥꯅꯅꯕꯒꯤ ꯔꯣ ꯃꯦꯇꯔꯤꯌꯦꯜꯁꯤꯡ ꯍꯥꯏꯖꯕ ꯇꯥꯔꯦ ꯀꯧꯅꯥꯁꯤꯡꯁꯦ ꯂꯧꯕ ꯃꯇꯝꯗ ꯃꯁꯤ ꯏꯆꯦꯒꯤ ꯏꯁꯥꯗ ꯂꯩꯖꯕ ꯁꯦꯟꯐꯝꯅ ꯍꯥꯏꯔꯤꯕ ꯀꯧꯅꯥꯁꯤꯡꯁꯦ ꯂꯧꯕꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯒꯚꯔꯟꯃꯦꯟꯠꯒꯤ ꯁꯥꯏꯠꯇꯒꯤ ꯏꯆꯦꯍꯣꯏꯗ ꯁꯦꯟꯊꯪꯅꯆꯤꯡꯕ ꯄꯤꯕꯤꯔꯛꯄ ꯂꯩꯕ꯭ꯔꯥ ꯏꯆꯦ ꯀꯧꯅꯥꯒꯤ ꯃꯦꯇꯔꯤꯌꯦꯜꯁꯦ ꯁꯥꯔ ꯗꯤꯁꯤꯅ ꯑꯌꯥꯝꯕ ꯂꯣꯏꯅ ꯂꯧꯕꯤꯌꯦ ꯌꯥꯝꯅ ꯌꯣꯟꯈ꯭ꯔꯦ ꯃꯥꯅ ꯂꯧꯕꯤꯕ ꯀꯧꯅꯥꯁꯤꯡꯁꯤꯅꯀꯣ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯏꯁꯥꯅ ꯌꯣꯟꯖꯔꯕꯅꯤꯅ ꯁꯦꯟꯊꯣꯛ ꯂꯝꯕꯤꯁꯦ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯕꯅꯤꯅ ꯑꯩꯈꯣꯏꯅ ꯈꯔ ꯑꯗꯨꯝ ꯂꯧꯖꯔꯦ ꯍꯧꯖꯤꯛ ꯑꯃꯨꯛ ꯇ꯭ꯔꯦꯅꯤꯡ ꯏꯅꯧ ꯅꯧꯅ ꯄꯤꯔꯤꯁꯦ ꯁꯤ ꯁꯥꯔ ꯗꯤꯁꯤꯅ ꯂꯣꯏꯅ ꯄꯤꯔꯛꯑꯦ ꯑꯗꯣ ꯏꯆꯦꯒꯤ ꯑꯣꯏꯅ ꯏꯁꯥꯒꯤ ꯑꯣꯏꯅ ꯁꯥꯖꯔꯤꯕꯁꯤꯡꯁꯦ ꯃꯁꯤꯗ ꯗꯤꯁꯤꯅ ꯄꯤꯊꯔꯛꯏꯕ ꯀꯧꯅꯥꯁꯤꯡꯁꯤꯒꯤꯗꯤ ꯐ꯭ꯔꯤꯗ ꯑꯣꯏꯅ ꯄꯤꯕꯤꯔꯛꯄ꯭ꯔꯥ ꯏꯆꯦ ꯗꯤꯁꯤꯅ ꯄꯩꯁꯥꯁꯦ ꯑꯩꯈꯣꯏꯒꯤ ꯏꯆꯦꯍꯣꯏꯗꯒꯤ ꯄꯩꯁꯥꯅꯆꯤꯡꯕ ꯑꯃꯨꯛ ꯂꯧꯈꯠꯄꯤꯕ ꯂꯩꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯐ꯭ꯔꯤꯗ ꯑꯣꯏꯅ ꯄꯤꯌꯦ ꯁꯤꯗꯤ ꯂꯧꯈꯠꯇꯦ ꯑꯗꯨꯝ ꯏꯆꯦꯍꯣꯏꯗ ꯑꯗꯨꯝ ꯑꯩꯈꯣꯏ ꯐ꯭ꯔꯤ ꯑꯣꯏꯅ ꯄꯤꯔꯒ ꯑꯗꯨ ꯌꯣꯟꯈꯤꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯩꯁా ꯑꯗꯨꯝ ꯑꯣꯏꯖꯍꯧꯔꯦ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯄꯩꯁꯥꯁꯦ ꯌꯥꯝꯅ ꯌꯣꯟꯈ꯭ꯔꯕꯅꯤ나 ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯈꯔ ꯂꯩꯖꯔꯁꯦꯅ ꯑꯗꯨꯃꯥꯏꯅ ꯂꯩꯔꯒ ꯁꯥꯕ ꯑꯗꯣ ꯏꯆꯦꯅ ꯍꯧꯖꯤꯛ ꯇ꯭ꯔꯦꯅꯤꯡ ꯏꯟꯁꯇ꯭ꯔꯛꯇꯔ ꯑꯃ ꯑꯣꯏꯅ ꯂꯩꯕꯤꯔꯛꯏꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯨꯏꯔꯦ ꯏꯆꯦ ꯊꯥ ꯀꯌꯥꯃꯨꯛ ꯁꯨꯕꯤꯔꯦ ꯑꯗꯨꯃꯁꯨ ꯍꯥꯏꯕꯤꯌꯨ ꯁꯤꯗ ꯑꯅꯧꯕ ꯑꯉꯥꯡ ꯂꯣꯟꯅꯤꯡꯉꯒ ꯍꯩꯇꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦꯀꯣ ꯇ꯭ꯔꯦꯅꯤꯡ ꯄꯤꯍꯧꯗꯕ ꯁꯤꯁꯤꯡꯁꯦ ꯑꯩꯅ ꯑꯗꯨꯝ ꯇ꯭ꯔꯦꯅꯤꯡꯁꯦ ꯄꯤꯔꯒ ꯍꯧꯔꯛꯄꯅꯦ ꯑꯃꯨꯛ ꯑꯗꯣ ꯏꯆꯦꯅ ꯇ꯭ꯔꯦꯅꯤꯡ ꯄꯤꯕꯤꯔꯤꯁꯦ ꯃꯐꯝ ꯀꯗꯥꯏꯗ ꯀꯌꯥꯃꯨꯛ ꯌꯥꯝꯕꯒꯤ ꯆꯥꯡꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯑꯣꯏꯕꯤ ꯀꯌꯥꯃꯨꯛꯇ ꯇ꯭ꯔꯦꯅꯤꯡ ꯄꯤꯕꯤꯈ꯭ꯔꯦ ꯍꯥꯏꯕꯗꯨꯃꯁꯨ ꯈꯪꯖꯒꯦ ꯃꯐꯝ ꯑꯇꯩꯗꯗꯤ ꯄꯤꯗ꯭ꯔꯦꯀꯣ ꯑꯩꯈꯣꯏ ꯁꯤ ꯂꯤꯂꯤꯞꯇ ꯂꯩꯔꯤꯕ ꯑꯅꯧꯕ ꯂꯥꯛꯄ ꯑꯗꯒꯤꯗꯤ ꯃꯣꯏꯅ ꯍꯩꯅꯤꯡꯉꯒꯁꯨ ꯂꯣꯟꯕ ꯇꯝꯍꯧꯗꯕꯒꯤ ꯑꯗꯨꯒꯨꯝꯕꯁꯦ ꯑꯩꯅ ꯐꯖꯅ ꯇꯥꯛꯄꯤꯔꯦ ꯁꯤꯁꯤꯃ ꯍꯩꯔꯦ ꯑꯗꯨꯒ ꯉꯔꯥꯡꯗꯒꯤ ꯆꯠꯊꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯋꯥꯡꯖꯤꯡꯗ ꯍꯥꯡꯉꯤꯕ ꯀꯣꯗꯣꯝ ꯄꯣꯛꯄꯤ ꯂꯤꯂꯤ ꯀꯦꯝꯁꯦ ꯁꯤꯒꯤꯁꯤꯡꯁꯤꯗꯤ ꯃꯣꯏ ꯀꯔꯤꯝꯐꯥꯎ ꯂꯣꯟꯕꯁꯦ ꯍꯩꯔꯝꯗ꯭ꯔꯤꯕꯀꯣ ꯃꯣꯏꯁꯤ ꯏꯅꯧ ꯅꯧꯅ ꯇ꯭ꯔꯦꯅꯤꯡ ꯄꯤꯔꯤꯅꯤ ꯑꯗꯣ ꯏꯆꯦꯅ ꯇ꯭ꯔꯦꯅꯤꯡ ꯄꯤꯕꯤꯔꯤꯁꯦ ꯍꯧꯖꯤꯛ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕ ꯃꯐꯝꯁꯤꯡ ꯈꯛꯇꯗꯅꯦꯕ ꯑꯇꯣꯞꯄ ꯃꯐꯝꯗꯗꯤ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯑꯇꯣꯞꯄ ꯃꯐꯝꯗ ꯇ꯭ꯔꯦꯅꯤꯡ ꯄꯤꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯤ ꯂꯩꯇꯕ꯭ꯔꯥ ꯏꯆꯦ ꯀꯃꯥꯏꯅ ꯇꯧꯏ ꯑꯇꯣꯞꯄ ꯃꯐꯝꯁꯤꯗꯗꯤ ꯂꯩꯇꯦ ꯑꯩ ꯁꯤ ꯈꯛ ꯅꯠꯇꯕ ꯑꯩ ꯀ꯭ꯔꯣꯁꯦꯁ ꯗꯣꯜꯁꯨ ꯁꯥꯏꯀꯣ ꯗꯣꯜꯒꯤꯗꯤ ꯑꯇꯣꯞꯄ ꯃꯐꯝ ꯈꯥꯡꯉꯕꯣꯛ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯗꯗꯤ ꯄꯤꯔꯨꯔꯦ ꯀ꯭ꯂꯕ ꯑꯃꯅ ꯁꯤꯜꯂꯒ ꯅꯨꯃꯤꯠ 4ꯅꯤꯒꯤ ꯇ꯭ꯔꯦꯅꯔ ꯑꯣꯏꯖꯔꯨꯔꯦ ꯑꯗꯣ ꯏꯆꯦ ꯍꯧꯖꯤꯛꯄꯨꯗꯤ ꯏꯆꯦ ꯍꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯧꯅꯥꯒꯤ ꯄꯣꯠꯊꯣꯛꯁꯤꯡꯁꯤ ꯄꯨꯊꯣꯛꯂꯒ ꯏꯆꯦ ꯍꯣꯏꯒꯤ ꯏꯃꯨꯡ ꯄꯨꯅꯅꯕ ꯑꯩꯈꯣꯏꯒꯤ ꯁꯦꯜ ꯊꯨꯝꯒꯤ ꯂꯝꯕꯤꯁꯤꯗ ꯈꯖꯤꯛꯇꯪ ꯑꯣꯏꯔꯒꯁꯨ ꯐꯤꯕꯝ ꯐꯒꯠꯅꯕꯒꯤꯗꯃꯛꯇ ꯀꯟꯅ ꯍꯣꯠꯅꯕꯤꯔꯤ ꯑꯗꯣ ꯏꯆꯦ ꯁꯤꯒꯤ ꯊꯕꯛꯁꯦ ꯇꯧꯕꯤꯗ꯭ꯔꯤꯉꯩꯗ ꯍꯥꯟꯅ ꯏꯁꯥꯒꯤ ꯌꯨꯝꯗ ꯂꯩꯔꯤꯉꯩꯗ ꯏꯆꯦꯁꯦ ꯀꯔꯤ ꯍꯣꯠꯅꯕꯤꯔꯝꯃꯤ ꯑꯗꯨꯃꯁꯨ ꯈꯪꯖꯒꯦ ꯑꯩꯅ ꯌꯨꯝꯗ ꯂꯩꯔꯤꯉꯩꯗ ꯑꯩ ꯑꯌꯥꯝꯕ ꯃꯇꯝꯗ ꯐꯤ ꯁꯥꯏꯀꯣ ꯑꯗꯒꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯑꯆꯥꯔ ꯁꯥꯕ ꯍꯩ ꯑꯗꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯃꯩꯗꯥꯒꯤ ꯄꯣꯠ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯅꯤꯡꯀꯤ ꯈꯨꯔꯃꯥꯟ ꯑꯗꯒꯤ ꯊꯣꯏꯗꯤꯡ ꯀꯕꯣꯛ ꯁꯤꯒꯨꯝꯕꯁꯦ ꯂꯣꯏꯅ ꯑꯩ ꯍꯣꯠꯅꯖꯔꯛꯑꯦ ꯑꯗꯨꯅ ꯑꯗꯨꯝ ꯏꯆꯦ ꯍꯣꯏꯒꯤ ꯑꯗꯥꯏꯗ ꯑꯗꯨꯝ ꯌꯣꯟꯕꯤꯕ꯭ꯔꯥ ꯑꯗꯨꯋꯥꯏꯗ ꯑꯗꯨꯝ ꯌꯣꯜꯂꯦ ꯑꯗ ꯏꯆꯦꯒꯤ ꯏꯄꯨꯔꯣꯏꯕꯁꯦ ꯉꯁꯥꯏ ꯏꯆꯦꯅ ꯐꯣꯡꯗꯣꯛꯄꯤꯈꯤꯕꯗ BP ꯁ꯭ꯇ꯭ꯔꯣꯛ ꯇꯧꯔꯒ ꯂꯩ ꯍꯥꯏꯕ ꯑꯃꯁꯨ ꯐꯣꯡꯗꯣꯛꯄꯤꯈꯤ ꯑꯗ ꯏꯆꯦꯒꯤ ꯏꯄꯨꯔꯣꯏꯕꯅ ꯑꯩꯈꯣꯏꯒꯤ ꯈꯨꯗꯣꯡꯊꯤꯕ ꯐꯤꯕꯝꯗ ꯂꯩꯕꯤꯈꯤꯕꯁꯤꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯨꯏꯔꯕꯒꯦ ꯆꯍꯤ ꯀꯌꯥꯃꯨꯛ ꯁꯨꯔꯛꯄꯗꯒꯤ ꯍꯥꯏꯔꯤꯕ ꯈꯨꯗꯣꯡꯊꯤꯕꯁꯤ ꯇꯥꯕꯤꯈꯤꯕꯅꯣ ꯍꯥꯏꯕꯗꯨꯃꯁꯨ ꯍꯥꯏꯕꯤꯌꯨ ꯆꯍꯤ 2ꯃꯨꯛ ꯁꯨꯔꯦ ꯍꯥꯏꯇꯥꯔꯦꯅꯦ ꯂꯥꯟ ꯂꯥꯛꯇ꯭ꯔꯤꯉꯩꯗ BP ꯁ꯭ꯇ꯭ꯔꯣꯛ ꯇꯧꯈꯤꯕꯅꯤ ꯑꯗꯨꯗꯤ ꯏꯆꯦꯒꯤ ꯏꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯤꯕ ꯈꯨꯗꯣꯡꯊꯤꯕ ꯐꯤꯕꯝꯁꯦ ꯂꯩꯔꯤꯉꯩꯒꯤ ꯃꯅꯨꯡ ꯑꯁꯤꯗ ꯏꯆꯦꯅ ꯏꯃꯨꯡ ꯄꯨꯕꯤꯔꯝꯃꯤꯁꯦ ꯉꯁꯥꯏꯒꯤ ꯄꯣꯠ ꯆꯩ ꯁꯥꯔꯒ ꯑꯆꯥꯄꯣꯠꯅꯆꯤꯡꯕ ꯁꯥꯔꯒ ꯌꯣꯟꯕꯁꯤꯅ ꯑꯣꯏꯒꯗꯣꯏꯔꯥ ꯁꯤ ꯅꯠꯇꯕ ꯏꯟꯀꯝ ꯂꯥꯛꯐꯝꯒꯤ ꯁꯣꯔꯁꯁꯦ ꯑꯝꯇ ꯂꯩꯇꯕ꯭ꯔꯥ ꯏꯆꯦ
ꯑꯇꯣꯞꯄ ꯏꯟꯀꯝꯗꯤ ꯂꯩꯇꯦ ꯑꯩꯅ ꯅꯣꯡꯃꯒꯤ ꯁꯨꯔꯤꯕꯁꯦ ꯁꯤꯁꯤꯅ ꯑꯗꯨꯝ ꯑꯉꯥꯡ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯁꯤꯒꯤ ꯏꯟꯀꯝ ꯂꯣꯏꯅ ꯄꯨꯔꯦ ꯍꯥꯏꯇꯥꯔꯦ ꯏꯆꯦꯅ ꯁꯥꯕꯤꯔꯤꯕ ꯀꯧꯅꯥꯒꯤ ꯄꯣꯠꯊꯣꯛꯁꯤꯡꯁꯦ ꯃꯁꯤ ꯌꯣꯟꯕꯁꯤꯅ ꯏꯆꯦ ꯍꯣꯏꯒꯤ ꯍꯧꯖꯤꯛ ꯏꯃꯨꯡꯒꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯉꯥꯡꯒꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤ ꯐꯤꯅꯆꯤꯡꯕ ꯊꯤꯕ ꯑꯗꯨꯒ ꯏꯃꯨꯡꯒꯤ ꯈꯨꯗꯤꯡꯃꯛꯁꯤꯗ ꯍꯥꯏꯔꯤꯕ ꯀꯧꯅꯥꯒꯤ ꯄꯣꯠꯊꯣꯛꯁꯤꯡꯁꯦ ꯌꯣꯟꯕꯁꯤꯅ ꯏꯆꯦ ꯂꯥꯏꯅ ꯄꯨꯕꯤꯕ ꯉꯝꯕ꯭ꯔꯥ ꯀꯔꯝꯍꯥꯏꯅ ꯇꯧꯏ ꯀꯧꯅꯥ ꯑꯩꯅ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯁꯦꯟꯁꯦ ꯍꯥꯏꯗꯤ ꯁ꯭ꯀꯨꯜꯒꯤꯁꯨ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏ ꯈꯥꯡꯉꯕꯣꯛꯇ ꯂꯩꯔꯤꯕ ꯅ꯭ꯌꯨ ꯄꯥꯕ꯭ꯂꯤꯛ ꯁ꯭ꯀꯨꯜꯁꯦ ꯁꯤꯁꯤꯗ ꯇꯝꯃꯦ ꯑꯉꯥꯡ ꯁꯥꯇ꯭ꯔ 19 ꯇꯝꯃꯦꯕꯀꯣ ꯑꯗꯣ ꯁ꯭ꯀꯨꯜ ꯐꯤ ꯂꯧꯗꯦ ꯃꯤꯡꯖꯟ ꯁꯦꯟ ꯂꯧꯗꯦ ꯆꯨꯝꯅꯒꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯟꯗꯛꯇ ꯄꯤꯔꯤꯁꯦ ꯃꯃꯥꯡꯗꯤ ꯂꯧꯗꯦ ꯍꯟꯗꯛꯄꯨꯗꯤ ꯒꯥꯔꯤꯒꯤ ꯚꯔꯥꯁꯤꯗꯤ ꯑꯩꯈꯣꯏꯅ ꯄꯤꯁꯦꯅ ꯍꯥꯏꯅꯔꯦ ꯊꯥꯎꯁꯨ ꯇꯥꯡꯉꯛꯄꯅꯤꯅꯀꯣ ꯑꯗꯨꯒ ꯁꯤꯁꯤꯗ ꯆꯥꯕ ꯊꯛꯄꯒꯤꯗꯤ ꯊꯣꯏꯗꯣꯛꯅ ꯋꯥꯗꯦ ꯍꯥꯏꯗꯤ ꯁꯥꯔꯗꯤꯁꯤꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯇꯧꯕꯅꯤꯅ ꯆꯥꯕꯒꯤꯗꯤ ꯑꯋꯥꯠꯄ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ ꯑꯗ ꯑꯩꯈꯣꯏꯅ ꯀꯩꯒꯨꯝꯕ ꯑꯃ ꯃꯅꯥ ꯃꯁꯤꯡ ꯑꯗꯒꯤ ꯑꯍꯥꯎꯕ ꯑꯃ ꯆꯥꯅꯤꯡꯉꯀꯥꯟꯗ ꯑꯩꯈꯣꯏꯅ ꯑꯉꯥꯡꯒꯤ ꯈꯜꯂꯒ ꯑꯗꯨꯃꯥꯏꯅ ꯆꯥꯕ ꯁꯤ ꯈꯛꯇꯅꯤ ꯃꯥꯅꯦ ꯑꯩꯈꯣꯏꯒꯤ ꯁꯥꯔꯅ ꯄꯤꯕꯤꯔꯦ ꯗꯤꯁꯤꯅ ꯄꯤꯕꯤꯔꯦ ꯒꯚꯔꯟꯃꯦꯟꯠꯒꯤ ꯁꯥꯏꯠꯇꯒꯤ ꯃꯇꯦꯡ ꯀꯌꯥꯃꯔꯨꯝ ꯄꯤꯕꯤꯔꯦ ꯍꯥꯏꯗꯨꯅꯁꯨ ꯑꯉꯥꯡꯒꯤ ꯆꯥꯅꯅꯕꯁꯤꯁꯨ ꯃꯈꯣꯏꯗꯒꯤ ꯅꯤꯔꯨꯕꯗꯤ ꯌꯥꯕ ꯊꯕꯛꯇꯤ ꯅꯠꯇ꯭ꯔꯤꯕ ꯏꯆꯦ ꯑꯗꯣ ꯏꯆꯦ ꯍꯣꯏꯁꯦ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯏꯆꯦꯒꯤ ꯑꯣꯏꯅ ꯀꯧꯅꯥꯒꯤ ꯄꯣꯠꯊꯣꯛ ꯁꯥꯕꯁꯦ ꯍꯩꯔꯛꯄ ꯂꯩꯇꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯄꯤꯔꯤꯀꯣ ꯏꯆꯦ ꯑꯗ ꯑꯁꯤꯒꯨꯝꯕ ꯀꯧꯅꯥꯒꯤ ꯄꯣꯠꯊꯣꯛ ꯁꯥꯕ ꯍꯩꯔꯛꯄꯁꯦ ꯏꯆꯦꯗ ꯀꯔꯤ ꯐꯥꯎꯕꯤ ꯃꯁꯤꯒꯤ ꯀ꯭ꯔꯦꯗꯤꯠꯁꯦ ꯀꯅꯥꯗ ꯄꯤꯕꯤꯅꯤꯡꯉꯤ ꯏꯆꯦ ꯑꯗꯨꯃꯁꯨ ꯈꯪꯖꯒꯦ ꯁꯤꯒꯤ ꯁꯥꯕ ꯍꯩꯔꯛꯄꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯌꯦꯡ ꯏꯔꯥꯡꯁꯤꯅ ꯐꯔꯒ ꯌꯨꯝꯗ ꯍꯟꯈꯤꯕ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏꯗꯨꯗꯗꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤꯗꯤ ꯂꯩꯔꯔꯣꯏ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯕꯖꯥꯔꯁꯦ ꯆꯤꯡꯃꯤꯅ ꯑꯌꯥꯝꯕ ꯀꯥꯕ ꯑꯣꯏꯕꯅꯤꯅꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯄꯣꯠꯊꯣꯛꯁꯦ ꯑꯩ ꯑꯗꯨꯝ ꯇꯧꯔꯒ ꯍꯥꯏꯗꯤ ꯇꯥꯟꯅꯖꯔꯒ ꯍꯥꯏꯇꯥꯔꯦ ꯁꯥꯔ ꯍꯣꯏꯗꯁꯨ ꯃꯐꯝꯗꯣ ꯍꯦꯟꯂꯨꯝꯗꯕꯨ ꯊꯥꯕ ꯑꯣꯏꯔꯁꯨ ꯑꯩ ꯍꯧꯖꯤꯛ ꯑꯗꯨꯝ ꯍꯥꯏꯖꯩꯑꯕ ꯁꯥꯔ ꯍꯣꯏꯗ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯍꯟꯈꯤ ꯇꯥꯔꯒꯁꯨ ꯁꯤꯒꯤ ꯀꯟꯇꯦꯛꯁ ꯑꯃꯗꯤ ꯁꯥꯔ ꯍꯣꯏꯅ ꯇꯧꯕꯤꯔꯒ ꯑꯩꯈꯣꯏ ꯍꯤꯡꯍꯟꯕꯤꯌꯣꯅ ꯍꯥꯏꯕꯗꯤ ꯍꯥꯏꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯑꯉꯥꯡꯁꯤꯡꯒꯤ ꯆꯥꯕꯒꯤ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏ ꯊꯥ ꯑꯃꯗ ꯗꯤꯁꯤꯒꯤ ꯁꯥꯏꯠꯇꯒꯤꯅꯦ ꯌꯥꯝ ꯌꯦꯜꯂꯦ ꯁꯪꯒꯣꯝ ꯃꯤꯒꯤ ꯃꯁꯤꯡ ꯌꯦꯡꯉꯒ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯃꯤ 6 ꯂꯩꯕꯗꯅ KG 1.5 ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯆꯦꯡꯄꯥꯛꯇꯒꯤ ꯊꯥ ꯑꯃꯒꯤ ꯆꯥꯅꯤꯡꯉꯥꯏꯗꯤ ꯂꯣꯏꯅ ꯌꯦꯜꯂꯦ ꯕ꯭ꯔꯦꯛꯐꯥꯁꯠꯀꯤ ꯋꯥꯠꯇꯅ ꯌꯦꯜꯂꯦ ꯈꯨꯗꯤꯡꯃꯛ ꯑꯗ ꯏꯆे ꯍꯣꯏꯅ ꯍꯧꯖꯤꯛ ꯁꯥꯕꯤꯔꯤꯕ ꯀꯧꯅꯥꯒꯤ ꯄꯣꯠꯊꯣꯛꯁꯤꯡꯁꯦ ꯃꯥꯒꯤ ꯕꯦꯒꯁꯤꯡꯁꯦ ꯕꯦꯒ ꯈꯛꯇꯔꯥ ꯁꯥꯕꯤꯔꯤꯁꯦ ꯑꯇꯣꯞꯄ ꯗꯦꯀꯣꯔꯦꯁꯟ ꯑꯥꯏꯇꯦꯝꯗꯤ ꯁꯥꯕꯤꯗꯕ꯭ꯔꯥ ꯁꯥꯏꯌꯦ ꯐ꯭ꯂꯥꯋꯔ ꯄꯣꯠꯁꯨ ꯁꯥꯏꯀꯣ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄꯦꯟ ꯁ꯭ꯇꯦꯜ ꯑꯗꯨꯒꯨꯝꯕ ꯁꯥꯏ ꯇ꯭ꯔꯦ ꯁꯥꯏ ꯃꯈꯟꯗꯤ ꯂꯣꯏꯅ ꯁꯨꯅ ꯁꯥꯏꯌꯦ ꯑꯗꯨꯝ ꯑꯗꯣ ꯏꯆꯦ ꯑꯩꯈꯣꯏꯒꯤ ꯁꯥꯔꯤꯕ ꯄꯣꯠꯁꯤꯡꯁꯦ ꯕꯦꯒ ꯑꯃ ꯌꯣꯟꯕ ꯃꯇꯝꯗ ꯂꯨꯄꯥ ꯀꯌꯥꯃꯨꯛꯀꯤ ꯆꯥꯡꯗ ꯌꯣꯜꯂꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯌꯣꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯆꯦ ꯍꯣꯏꯗ ꯄꯩꯁꯥ ꯂꯦꯝꯍꯧꯕꯒꯤ ꯁꯦꯜꯁꯦ ꯂꯦꯝꯍꯧꯕ ꯆꯥꯡꯁꯦ ꯀꯌꯥꯃꯨꯛꯀꯤ ꯆꯥꯡꯗ ꯂꯦꯝꯕꯤꯍꯧꯋꯤ ꯇꯣꯡꯕꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯇꯣꯡꯉꯤ ꯑꯩꯈꯣꯏꯒꯤ ꯕꯦꯒ ꯑꯃ ꯌꯣꯟꯕꯗꯀꯣ ꯕꯦꯒꯁꯦ ꯑꯩꯈꯣꯏꯒꯤ ꯁꯥꯏꯖꯀꯤ ꯃꯇꯨꯡ ꯏꯟꯅ ꯌꯣꯜꯂꯦ ꯍꯥꯏꯇꯥꯔꯦ 100ꯗꯩꯅ 500 ꯐꯥꯎꯀꯤ ꯃꯅꯨꯡꯁꯤꯗ ꯂꯩꯕ ꯁꯥꯏꯖꯁꯦ ꯑꯗꯨꯗ ꯁꯤꯒꯤ ꯃꯃꯜꯁꯤꯗ ꯌꯣꯜꯂꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯀꯧꯅꯥꯁꯦ ꯃꯄꯨꯜ ꯑꯃꯅ ꯕꯦꯒ ꯆꯥꯎꯔꯒꯗꯤ 3 ꯈꯛ ꯁꯥꯕꯁꯨ ꯂꯩ ꯑꯗꯨ ꯍꯥꯏꯗꯤ ꯆꯪꯉꯤꯕꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯦꯟꯗꯣꯡ ꯌꯥꯎꯅ ꯑꯩꯈꯣꯏꯁꯨ ꯄꯥꯊꯣꯛꯑꯒ ꯌꯣꯜꯂꯦ ꯑꯗꯨꯃꯥꯏꯅ ꯑꯗꯣ ꯏꯆꯦꯅ ꯍꯧꯖꯤꯛ ꯍꯦꯛ ꯀꯧꯅꯥꯒꯤ ꯕꯦꯒꯁꯤꯡꯁꯦ ꯀꯧꯅꯥꯒꯤ ꯄꯣꯠꯊꯣꯛꯁꯤꯡꯁꯦ ꯁꯤ ꯁꯥꯕ ꯍꯧꯔꯛꯄꯗꯒꯤ ꯌꯣꯟꯕ ꯍꯧꯔꯛꯄꯗꯒꯤꯅ ꯉꯁꯤ ꯐꯥꯎꯕꯗ ꯏꯆꯦ ꯀꯌꯥꯃꯨꯛꯀꯤ ꯆꯥꯡꯗ ꯏꯆꯦꯗ ꯁꯦꯟꯗꯣꯡ ꯂꯩꯕꯤꯈ꯭ꯔꯦ ꯑꯗꯨꯒ ꯏꯆꯦꯗ ꯀꯥꯟꯅꯕꯁꯤꯅ ꯀꯌꯥꯃꯨꯛꯀꯤ ꯆꯥꯡꯗ ꯀꯥꯟꯅꯍꯧꯋꯦ ꯍꯥꯏꯕꯗꯨꯃꯁꯨ ꯍꯥꯏꯕꯤꯌꯨ ꯑꯍꯥꯟꯕ ꯑꯩꯈꯣꯏꯅ ꯀꯧꯅꯥꯁꯦ ꯏꯁꯥꯅ ꯂꯩꯖꯗꯕꯅꯤꯅꯀꯣ 15,000 ꯑꯩ ꯁꯥꯔꯗꯤꯁꯤꯅ ꯄꯤꯕ ꯀꯧꯅꯥꯗꯒꯤ ꯌꯣꯟꯖꯍꯧꯋꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩ ꯏꯁꯥꯅ ꯈꯔ ꯂꯩꯔꯒ ꯑꯗꯨꯝ ꯁꯥꯖꯈ꯭ꯔꯦ ꯑꯗꯨꯝ ꯂꯦꯝꯃꯦ ꯂꯦꯝꯕꯗꯤ ꯍꯥꯏꯗꯤ ꯑꯣꯔꯗꯔ ꯃꯔꯥꯡ ꯀꯥꯏꯅ ꯂꯥꯛꯄ ꯄꯣꯠꯁꯦ ꯁꯤꯠꯂꯒꯗꯤ ꯑꯗꯨꯝ ꯂꯦꯝꯃꯦꯕ ꯑꯣꯔꯗꯔꯗꯤ ꯃꯔꯥꯡ ꯀꯥꯏꯅ ꯑꯗꯨꯝ ꯂꯥꯛꯄ꯭ꯔꯥ ꯏꯆꯦ ꯑꯩꯈꯣꯏ ꯁꯤꯗ ꯂꯥꯛꯏꯕ ꯍꯥꯏꯗꯤ ꯑꯣꯐꯤꯁꯤꯌꯦꯜ ꯀꯥꯡꯕꯨꯅ ꯑꯌꯥꯝꯕꯗꯤ ꯂꯩꯕꯤꯌꯦꯕꯀꯣ ꯑꯗꯒꯤ ꯄꯦꯟ ꯁ꯭ꯇꯦꯜꯒꯨꯝꯕꯁꯤꯅ ꯁꯥꯔꯗꯤꯁꯤꯅ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟ ꯈꯨꯗꯤꯡꯃꯛꯇ ꯃꯥꯅ ꯑꯗꯨꯝ ꯌꯣꯟꯁꯤꯟꯕꯤꯕ ꯍꯥꯏꯇꯥꯔꯦ ꯁꯥꯔꯤꯕ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯂꯦꯝꯅ ꯂꯩꯇꯅꯕ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯣꯐꯤꯁꯤꯌꯦꯜꯒꯤ ꯁꯥꯏꯠꯇꯒꯤꯅꯦꯕ ꯍꯣꯠꯅꯕꯤꯔꯤꯁꯤꯡꯁꯦ ꯑꯗ ꯏꯆꯦ ꯊꯥ ꯑꯃꯗ ꯏꯆꯦ ꯍꯣꯏꯅ ꯁꯥꯕꯤꯔꯤꯕ ꯄꯣꯠꯁꯦ ꯀꯌꯥꯃꯨꯛꯀꯤ ꯆꯥꯡꯗꯗꯤ ꯌꯣꯟꯕ ꯉꯝꯃꯤ ꯊꯥ ꯑꯃꯗ ꯁꯥꯕꯤꯔꯤꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛꯁꯦ ꯂꯣꯏꯅꯃꯛ ꯁꯤꯠꯄ ꯉꯝꯕ꯭ꯔꯥ ꯏꯆꯦ ꯍꯣꯏꯒꯤ ꯈꯨꯠꯇ ꯑꯝꯇ ꯂꯦꯝꯍꯧꯗꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯏꯆꯦ ꯑꯌꯥꯝꯕꯅ ꯑꯗꯨꯝ ꯌꯣꯜꯂꯦ ꯍꯥꯏꯗꯤ ꯑꯣꯐꯤꯁꯤꯌꯦꯜ ꯂꯥꯏꯒꯤꯁꯨ ꯌꯣꯜꯂꯦ ꯑꯗꯒꯤ ꯃꯄꯥꯜꯗꯒꯤ ꯑꯗꯨꯝ ꯂꯩꯕꯁꯨ ꯂꯥꯛꯄ ꯌꯥꯎꯋꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯐꯦꯁꯕꯨꯛꯇ ꯀꯩꯗ ꯎꯕꯗꯒꯤ ꯊꯤꯔꯛꯇꯅꯀꯣ ꯂꯤꯂꯤꯞꯇ ꯂꯩꯕꯅꯤꯅ ꯑꯗꯨꯝ ꯃꯃꯜ ꯈꯔ ꯈꯤꯇꯪꯕꯨꯗꯤ ꯈꯦꯠꯅꯩꯀோ ꯈꯥꯡꯉꯕꯣꯛ ꯃꯅꯨꯡꯁꯤꯗꯤ ꯀꯧꯅꯥꯒꯤ ꯉꯥꯛꯇꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯁꯤꯅ ꯈꯤꯇꯪꯗꯤ ꯈꯦꯠꯅꯔꯦ ꯃꯃꯜꯕꯨꯗꯤ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯗꯨꯝ ꯂꯩꯕꯗꯤ ꯂꯥꯛꯄꯤ ꯑꯗꯣ ꯏꯆꯦ ꯍꯧꯖꯤꯛ ꯏꯆꯦꯅ ꯇꯧꯕꯤꯔꯤꯕ ꯀꯧꯅꯥꯒꯤ ꯄꯣꯠꯊꯣꯛꯁꯤ ꯈꯛ ꯅꯠꯇꯕꯗ ꯃꯈꯥ ꯇꯥꯅ ꯏꯆꯦꯅ ꯂꯩꯕꯤꯔꯤꯕ ꯁꯤꯟꯐꯝ ꯑꯁꯤꯗ ꯍꯦꯟꯅ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯀꯔꯤꯗꯤ ꯍꯣꯠꯅꯕꯤꯒꯦꯅ ꯈꯟꯕꯤꯔꯤ ꯏꯆꯦ ꯑꯩꯁꯦ ꯀꯧꯅꯥꯒꯤꯁꯤꯗꯤ ꯑꯌꯥꯝꯕ ꯑꯩꯈꯣꯏ ꯁꯤꯗ ꯂꯤꯂꯤꯞꯇ ꯂꯩꯔꯤꯁꯤꯡꯁꯦ ꯀꯧꯅꯥꯒꯤ ꯄꯣꯠꯊꯣꯛꯁꯤꯗꯤ ꯃꯣꯏ ꯃꯁꯥ ꯌꯥꯝ ꯍꯩꯌꯦꯕꯀꯣ ꯁꯥꯕ ꯃꯤ 10ꯒꯤ ꯃꯊꯛꯇꯗꯤ ꯀꯧꯅꯥ ꯁꯥꯕ ꯂꯩꯔꯦꯕ ꯑꯗꯣ ꯗꯣꯜ ꯁꯥꯕꯁꯦ ꯄ꯭ꯔꯣꯁꯦꯁ ꯗꯣꯜ ꯁꯥꯕꯁꯦ ꯁꯤꯗꯤ
ꯑꯩꯒ ꯑꯉꯥꯡ ꯑꯃꯈꯛꯀ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯣ ꯁꯤꯁꯤꯗꯤ ꯐꯖꯅ ꯁꯥꯔꯒ ꯁꯤꯗꯤ ꯃꯄꯥꯟꯗꯒꯤꯁꯨ ꯑꯣꯔꯗꯔꯗꯤ ꯌꯥꯝ ꯂꯥꯛꯑꯦꯕ ꯑꯩꯈꯣꯏꯅ ꯂꯣꯟꯕ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦ ꯁꯤꯁꯦ ꯃꯈꯥ ꯇꯥꯅ ꯃꯤ ꯈꯔ ꯑꯃꯨꯛ ꯇ꯭ꯔꯦꯅꯤꯡ ꯄꯤꯔꯒ ꯃꯁꯤꯡ ꯌꯥꯝꯍꯟꯒꯦꯅ ꯈꯜꯂꯦ ꯗꯣꯜ ꯃꯦꯀꯤꯡꯁꯤꯗꯤ ꯏꯆꯦꯅ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯍꯩꯕꯤꯔꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯔꯤꯂꯤꯐ ꯀꯦꯝꯞꯁꯇ ꯂꯥꯛꯄ ꯃꯇꯝꯗꯒꯤ ꯍꯩꯕ ꯍꯧꯔꯛꯂꯤꯕ꯭ꯔꯥ ꯑꯗꯨꯃꯁꯨ ꯈꯪꯖꯒꯦ ꯀꯣꯆꯤ ꯂꯣꯟꯕ ꯁꯤꯕꯨꯗꯤ ꯍꯥꯟꯅꯗꯤ ꯍꯩꯔꯛꯑꯦꯀꯣ ꯑꯗꯨ ꯗꯣꯜ ꯑꯣꯏꯅ ꯁꯤꯒꯤ ꯄꯣꯠꯁꯦ ꯐꯤꯒꯔꯁꯤ ꯁꯨꯃꯥꯏꯅ ꯂꯥꯛꯀꯗꯧꯕꯅꯤ ꯁꯨꯃꯥꯏꯅ ꯇꯧꯒꯗꯧꯕꯅꯤ ꯍꯥꯏꯕꯁꯤꯅ ꯁꯤꯗ ꯇ꯭ꯔꯦꯅꯤꯡ ꯇꯧꯈꯤꯌꯦ ꯑꯗꯨꯗ ꯍꯩꯕꯅꯦ ꯗꯣꯜ ꯃꯦꯀꯤꯡꯁꯤꯒꯤ ꯑꯣꯏꯅꯁꯨ ꯑꯗꯣ ꯏꯆꯦ ꯗꯣꯜ ꯃꯦꯀꯤꯡꯁꯤꯗ ꯁꯤꯖꯤꯟꯅꯔꯤꯕ ꯄꯣꯠꯁꯛꯁꯤꯡꯁꯦ ꯃꯥꯒꯤ ꯔꯣ ꯃꯦꯇꯔꯤꯌꯦꯜꯁꯤꯡꯁꯦ ꯁꯤꯗꯤ ꯀꯔꯤꯅ ꯗꯣꯜ ꯃꯦꯀꯤꯡꯁꯦ ꯇꯧꯕꯤꯔꯤꯕꯅꯣ ꯗꯣꯜꯁꯦ ꯁꯥꯕꯤꯔꯤꯕꯅꯣ ꯑꯗꯨꯃꯁꯨ ꯈꯪꯖꯒꯦ ꯑꯩꯈꯣꯏꯒꯤ ꯂꯪꯗꯀꯣ ꯐꯣꯞ-ꯄ꯭ꯂꯥꯏ ꯍꯥꯏꯇꯥꯔꯦ ꯋꯨꯂꯟꯒꯤ ꯁꯤꯁꯤꯃ ꯂꯩꯔꯦꯀꯣ ꯐꯥꯏꯕꯔ ꯂꯩꯔꯦ ꯑꯗꯒꯤ ꯃꯥꯒꯤ ꯇꯣꯉꯥꯟꯅ ꯑꯩꯈꯣꯏꯒꯤ ꯑꯥꯏꯁꯁꯦ ꯌꯣꯜꯂꯦꯕ ꯁꯤꯁꯤꯒ ꯆꯪꯉꯦ ꯏꯆꯦ ꯗꯣꯜ ꯃꯦꯀꯤꯡꯁꯤꯒꯤ ꯑꯣꯏꯅꯗꯤ ꯇ꯭ꯔꯦꯅꯤꯡꯅꯆꯤꯡꯕ ꯍꯧꯕꯤꯗ꯭ꯔꯤꯕ꯭ꯔꯥ ꯏꯆꯦ ꯍꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯁꯤꯒꯤ ꯇ꯭ꯔꯦꯅꯤꯡꯁꯦ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯍꯧꯗ꯭ꯔꯤꯀꯣ ꯑꯩ ꯈꯥꯡꯄꯣꯛ ꯃꯅꯨꯡꯗꯗꯤ ꯄꯤꯖꯔꯨꯔꯦ ꯀ꯭ꯂꯕ ꯑꯃꯅ ꯁꯤꯟꯗꯅ ꯅꯨꯃꯤꯠ 4ꯅꯤꯒꯤ ꯇ꯭ꯔꯦꯅꯤꯡ ꯄꯤꯔꯨꯔꯦ ꯃꯤ ꯁꯥꯇ꯭ꯔ 90ꯈꯛ ꯄꯤꯔꯨꯏꯕ ꯑꯗꯨꯏ ꯁꯤꯒꯤ ꯑꯩꯈꯣꯏ ꯀꯧꯅꯥꯒꯤ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ ꯁꯤ ꯂꯣꯏꯔꯒ ꯗꯣꯜꯒꯤ ꯑꯃꯨꯛ ꯆꯠꯊꯗꯣꯏꯅꯦ ꯑꯗꯣ ꯏꯆꯦꯅ ꯇ꯭ꯔꯦꯅꯤꯡ ꯏꯟꯁꯇ꯭ꯔꯛꯇꯔ ꯑꯣꯏꯅ ꯆꯠꯄꯤꯔꯤꯁꯦ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯆꯠꯄꯤꯔꯤꯅꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯄꯤꯈ꯭ꯔꯤꯀꯣ ꯑꯗ ꯇ꯭ꯔꯦꯅꯤꯡ ꯏꯟꯁꯇ꯭ꯔꯛꯇꯔ ꯑꯣꯏꯅ ꯆꯠꯄꯒꯤꯗꯤ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯅꯤꯡ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯍꯥꯏꯖꯕ ꯇꯥꯔꯦ ꯔꯦꯃ꯭ꯌꯨꯅꯔꯦꯁꯟꯒꯨꯝꯕ ꯗꯤꯁꯤꯒꯤ ꯁꯥꯏꯠꯇꯒꯤ ꯒꯚꯔꯟꯃꯦꯟꯠꯒꯤ ꯁꯥꯏꯠꯇꯒꯤ ꯏꯆꯦ ꯍꯣꯏꯗ ꯄꯤꯕꯤꯕꯒ ꯂꯩꯕ꯭ꯔꯥ ꯏꯆꯦ ꯑꯗꯣ ꯍꯟꯗꯛꯀꯤ ꯍꯧꯖꯤꯛ ꯍꯧꯔꯤꯁꯤꯅ ꯇ꯭ꯔꯦꯅꯤꯡꯁꯦ ꯑꯍꯥꯟꯕ ꯑꯣꯏꯌꯦꯕꯀꯣ ꯑꯗꯣ ꯗꯤꯁꯤꯒꯤ ꯁꯥꯏꯠꯇꯒꯤꯗꯤ ꯍꯣꯏ ꯈꯔꯗꯤ ꯑꯗꯨꯝ ꯄꯤꯔꯛꯑꯅꯤ ꯄꯤꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯤ ꯂꯩꯔꯤ ꯏꯆꯦꯗ ꯑꯗꯨꯃꯛ ꯐꯪꯕꯁꯨ ꯑꯣꯏꯁꯅꯨ ꯏꯆꯦ ꯑꯗ ꯉꯁꯥꯏꯒꯤ ꯗꯣꯜ ꯃꯦꯀꯤꯡ ꯇꯧꯕꯤꯈ꯭ꯔꯤꯁꯦ ꯏꯆꯦꯅ ꯗꯣꯜꯁꯦ ꯑꯃ ꯁꯥꯕ ꯃꯇꯝꯗ ꯂꯨꯄꯥ ꯀꯌꯥꯃꯨꯛꯀꯤ ꯆꯥꯡꯗ ꯃꯥꯒꯤ ꯑꯆꯧꯕ ꯃꯆꯥ ꯃꯥꯒꯤ ꯁꯥꯏꯖ ꯂꯩꯕ꯭ꯔꯥ ꯌꯣꯟꯕꯤꯕ ꯃꯇꯝꯗ ꯑꯆꯧꯕꯅ ꯀꯌꯥꯃꯨꯛꯀꯤ ꯁꯥꯏꯖꯇ ꯍꯧꯔꯒ ꯂꯨꯄꯥ ꯀꯌꯥꯃꯨꯛꯇꯒꯤ ꯍꯧꯔꯒꯅ ꯂꯨꯄꯥ ꯀꯌꯥꯗ ꯂꯣꯏꯕꯤ ꯑꯗꯨꯒ ꯃꯆꯥꯅ ꯂꯨꯄꯥ ꯀꯌꯥ ꯐꯥꯎꯕꯒꯤ ꯆꯥꯡꯗꯅꯣ ꯏꯆꯦ ꯍꯣꯏꯅ ꯌꯣꯟꯕꯤꯔꯤꯁꯦ ꯑꯩꯈꯣꯏꯅꯅꯦ ꯀꯤ ꯆꯦꯟꯁꯦ ꯁꯤꯁꯦ ꯂꯨꯄꯥ 100ꯗꯒꯤꯅ 150ꯐꯥꯎꯒꯤ ꯂꯩꯌꯦꯕ ꯀꯤ ꯆꯦꯟꯁꯤꯗꯗꯤ ꯑꯗꯨꯒ ꯈꯔ ꯆꯥꯎꯈꯠꯈꯤꯕꯗ ꯍꯥꯏꯔꯒꯅ ꯑꯃꯨꯛ 100ꯗꯩꯅ 150 ꯁꯨꯃꯥꯏꯅ ꯌꯣꯜꯂꯦ ꯏꯆꯦ ꯑꯗꯨ ꯗꯣꯜꯁꯤꯡꯁꯤꯗꯤ ꯂꯣꯏꯅꯃꯛ ꯁꯤꯠꯄ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯗꯣꯜꯗꯤ ꯁꯤꯠꯂꯦ ꯌꯣꯟꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯁ꯭ꯋꯥꯏꯗ ꯈꯛꯇ ꯌꯣꯟꯕꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯗꯥꯏꯗ ꯌꯣꯜꯂꯦ ꯏꯆꯦ ꯗꯣꯜꯁꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛꯇ ꯀꯩꯗ ꯁꯨꯝ ꯊꯥꯒꯠꯄ ꯌꯥꯎꯕꯤꯕ ꯑꯗꯨꯗꯒꯤ ꯃꯣꯏꯅ ꯃꯐꯝꯁꯦ ꯊꯤꯔꯛꯑꯒ ꯑꯗꯨꯝ ꯂꯩꯕꯤꯈꯤꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ SP ꯃꯣꯏꯅꯁꯨ ꯑꯗꯨꯝ ꯂꯥꯛꯑꯒ ꯄꯨꯂꯞ ꯑꯣꯏꯅ ꯂꯧꯈꯤꯕ ꯑꯗꯒꯤ ꯔꯤꯝꯁꯀꯤ ꯀꯦꯝ ꯂꯥꯛꯑꯦ ꯃꯣꯏꯅ ꯑꯗꯨꯝ ꯂꯧꯕꯤ ꯑꯗꯩ ꯍꯟꯗꯛꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯥꯔ ꯑꯅꯧꯕ IS ꯑꯃ ꯂꯥꯛꯏꯁꯦ ꯑꯥꯔꯕꯤꯟ ꯀꯣ ꯃꯥꯅ ꯃꯄꯥꯟꯒꯤ ꯐꯥꯝꯁꯤꯡꯒ ꯈꯨꯠꯁꯝꯅꯔꯒ ꯁꯤꯒꯤ ꯗꯣꯜꯁꯦ ꯊꯥꯗꯣꯛꯅꯤꯡꯉꯥꯏ ꯀꯟꯅ ꯍꯣꯠꯅꯔꯤꯕ ꯊꯥꯁꯨ ꯊꯥꯈ꯭ꯔꯦ ꯍꯟꯗꯛ ꯀꯩꯅꯣꯗ ꯑꯔꯨꯅꯥꯆꯜꯗ ꯑꯗꯣ ꯏꯆꯦ ꯉꯁꯥꯏꯒꯤ ꯏꯆꯦ ꯍꯣꯏꯅ ꯁꯥꯕꯤꯔꯤꯕ ꯀꯧꯅꯥꯒꯤ ꯄꯣꯠꯊꯣꯛꯁꯤꯒ ꯉꯁꯥꯏꯒꯤ ꯗꯣꯜꯁꯤꯒ ꯑꯅꯤꯁꯤꯒꯤ ꯌꯣꯜꯂꯛꯄ ꯃꯇꯝꯗ ꯇꯣꯡꯕꯒꯤ ꯆꯥꯡ ꯌꯣꯟꯕ ꯅꯨꯡꯉꯥꯏꯕꯁꯦ ꯃꯥꯒꯤ ꯃꯥꯔꯀꯦꯇꯤꯡꯁꯦ ꯀꯔꯝꯕꯅ ꯅꯨꯡꯉꯥꯏꯕ ꯍꯦꯜꯂꯤ ꯏꯆꯦ ꯑꯩꯉꯣꯟꯗꯗꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯅꯦ ꯗꯣꯜꯁꯦ ꯈꯔ ꯅꯨꯡꯉꯥꯏ ꯍꯥꯏꯗꯤ ꯑꯉꯥꯡꯅꯁꯨ ꯑꯗꯨꯝ ꯄꯥꯝꯕ ꯄꯣꯠ ꯍꯥꯏꯕ ꯇꯥꯔꯦꯅꯦꯀꯣ ꯀꯧꯅꯥꯁꯤꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯂꯝ ꯈꯔꯗꯤ ꯑꯌꯥꯝꯕꯅ ꯂꯣꯏꯅ ꯁꯥꯏꯀꯣ ꯑꯗꯨꯅ ꯗꯣꯜꯁꯤꯗꯤ ꯑꯌꯥꯝꯕ ꯁꯥꯗꯕꯅꯤ나 ꯑꯉꯥꯡꯅꯁꯨ ꯍꯦꯛ ꯎꯕꯗ ꯄꯥꯝꯕ ꯑꯩꯅ ꯁꯥꯏꯁꯦ ꯔꯦꯕꯤꯠ ꯑꯗꯒꯤ ꯀꯩꯅꯣ ꯗꯣꯛ ꯀꯦꯠ ꯀꯣ ꯑꯗꯒꯤ ꯑꯉꯥꯡꯅ ꯌꯥꯝ ꯄꯥꯝꯕ ꯍꯥꯏꯔꯒꯅ ꯍꯧꯖꯤꯛꯀꯥꯟꯒꯤ ꯄꯤꯀꯥꯆꯨ ꯗꯣꯂꯤꯃꯣꯟ ꯁꯨꯃꯥꯏꯅ ꯂꯩꯗꯅ ꯑꯥꯎ ꯑꯗꯒꯤ ꯀꯩꯅꯣꯗ ꯂꯥꯏꯙꯤꯔꯣꯝꯗ ꯄꯨꯊꯣꯛꯈ꯭ꯔꯒꯅ ꯕꯔꯕꯤ ꯁꯤꯒꯨꯝꯕꯁꯦ ꯑꯉꯥꯡꯅ ꯍꯦꯛ ꯎꯕꯗ ꯑꯗꯨꯝ ꯄꯥꯝꯃꯦ ꯑꯗ ꯏꯆꯦ ꯉꯁꯥꯏꯒꯤ ꯀꯧꯅꯥꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯒꯚꯔꯟꯃꯦꯟꯠꯒꯤ ꯁꯥꯏꯠꯇꯒꯤ ꯗꯤꯁꯤꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯔꯤꯕ ꯀꯧꯅꯥꯒꯤꯗꯃꯛꯇ ꯔꯣ ꯃꯦꯇꯔꯤꯌꯦꯜꯁꯤꯡꯁꯤ ꯃꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯏꯆꯦ ꯍꯣꯏꯗ ꯁꯄ꯭ꯂꯥꯏ ꯇꯧꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄꯤꯈ꯭ꯔꯦ ꯑꯗꯣ ꯏꯆꯦ ꯗꯣꯜ ꯃꯦꯀꯤꯡꯒꯤ ꯑꯣꯏꯅꯁꯨ ꯉꯁꯥꯏꯒꯤ ꯂꯥꯏꯙꯤꯁꯦ ꯁꯥꯕ ꯃꯇꯝꯗ ꯆꯪꯉꯤꯕ ꯃꯥꯒꯤ ꯄꯣꯠꯁꯛ ꯔꯣ ꯃꯦꯇꯔꯤꯌꯦꯜꯁꯤꯡꯁꯦ ꯃꯁꯤꯁꯨ ꯗꯤꯁꯤꯒꯤ ꯁꯥꯏꯠꯇꯒꯤ ꯑꯗꯨꯝ ꯄꯤꯊꯕꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯁꯤꯅ ꯏꯆꯦ ꯍꯣꯏꯅ ꯂꯩꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯑꯍꯥꯟꯕ ꯑꯩꯈꯣꯏꯅ ꯇ꯭ꯔꯦꯅꯤꯡ ꯂꯣꯏꯔꯛꯄꯒꯤꯁꯦ ꯁꯤꯁꯤꯗꯗꯤ ꯁꯥꯔꯅ ꯀꯩꯅೋ ꯇ꯭ꯔꯦꯅꯤꯡ ꯂꯣꯏꯔꯕꯅꯤꯅ ꯅꯣꯏ ꯅꯁꯥꯅ ꯂꯣꯟꯖꯔꯣ ꯍꯥꯏꯔꯒꯅ ꯁꯥꯔꯅ ꯄꯩꯁꯥ ꯄꯤꯔꯒꯅꯦ ꯑꯗꯨꯗ ꯆꯪꯉꯤꯕ ꯄꯣꯠꯁꯦ ꯂꯣꯏꯅ ꯂꯩꯔꯨꯏꯕ ꯑꯗꯨꯒ ꯏꯁꯥꯅ ꯑꯗꯨꯝ ꯌꯣꯟꯖꯔꯒ ꯑꯗꯨꯗꯒꯤ ꯐꯪꯉꯛꯄ ꯄꯩꯁꯥꯁꯦ ꯁꯤꯁꯤꯅ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯂꯩꯊꯈ꯭ꯔꯦ ꯑꯍꯥꯟꯕꯩꯗꯤ ꯁꯥꯔ ꯗꯤꯁꯤꯅ ꯂꯣꯏ ꯄꯤꯕꯤ ꯏꯆꯦ ꯉꯁꯥꯏꯒꯤ ꯁꯥꯕꯤꯔꯤꯕ ꯄꯣꯠꯊꯣꯛꯁꯤꯡꯁꯤꯗꯒꯤ ꯈꯖꯤꯛꯇꯃꯛ ꯅꯥꯊꯩꯖꯔꯛꯑꯒ ꯍꯧꯖꯤꯛ ꯏꯆꯦ ꯍꯣꯏꯅ ꯃꯐꯝꯁꯤꯗ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯗ ꯂꯩꯕꯤꯔꯤꯁꯦ ꯏꯆꯦ ꯍꯣꯏꯒꯤ ꯍꯥꯟꯅꯒꯤ ꯏꯆꯦ ꯍꯣꯏꯒꯤ ꯏꯔꯝꯗꯝ ꯏꯆꯦꯒꯤ ꯏꯌꯨꯝꯁꯦ ꯀꯔꯤꯃꯇ ꯃꯆꯦꯠ ꯑꯃꯠꯇ ꯂꯩꯍꯧꯗꯕ꯭ꯔꯥ ꯏꯆꯦ ꯄꯨꯔꯥ ꯑꯣꯏꯅ ꯃꯩ ꯆꯥꯛꯈ꯭ꯔꯕ꯭ꯔꯥ ꯎꯐꯨꯜ ꯑꯣꯟꯈ꯭ꯔꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯏꯆꯦ ꯑꯩꯒꯤꯗꯤ ꯃꯩꯃꯛꯇꯤ ꯆꯥꯛꯄꯕꯨꯗꯤ ꯅꯠꯇꯦꯀꯣ ꯑꯗꯣ ꯌꯨꯝ ꯀꯩꯗꯤ ꯂꯣꯏꯅ ꯃꯥꯡ ꯇꯥꯛꯑꯦ ꯍꯥꯏꯗꯤ ꯃꯤ ꯂꯩꯅꯗ꯭ꯔꯕꯅꯤꯅ ꯂꯣꯏꯅ ꯑꯌꯥꯝꯕꯅ ꯖꯤꯡꯒ ꯂꯣꯏꯅ ꯑꯌꯥꯝꯕꯅ ꯍꯣꯔꯦ ꯅꯣꯡꯃꯩ ꯃꯈꯨꯟ ꯃꯌꯥꯝꯅ
ꯑꯗꯣ ꯏꯆꯦ ꯉꯁꯥꯏꯒꯤ ꯃꯈꯥ ꯇꯥꯅꯁꯨ ꯗꯤꯁꯤꯅ ꯏꯆꯦ ꯍꯣꯏꯒꯤ ꯀꯧꯅꯥꯒꯤ ꯄ꯭ꯔꯗꯛ ꯁꯥꯅꯅꯕꯒꯤ ꯄꯣꯠꯆꯩꯁꯤꯡꯁꯦ ꯑꯗꯨꯃꯛ ꯄꯤꯊꯕꯤꯒꯤꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯁꯤꯒꯤ ꯃꯈꯥ ꯇꯥꯕꯗꯤ ꯏꯆꯦ ꯍꯣꯏꯅ ꯂꯩꯖꯔꯣ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯒ ꯂꯩꯕ꯭ꯔꯥ ꯏꯆꯦ ꯀꯃꯥꯏꯅ ꯇꯧꯋꯦ ꯁꯤꯒꯤ ꯇ꯭ꯔꯦꯅꯤꯡꯁꯦ ꯂꯣꯏꯗ꯭ꯔꯤꯐꯥꯎꯗꯤ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯃꯣꯏꯅ ꯄꯤꯊꯔꯒ ꯂꯩꯗꯧꯔꯤꯌꯦ ꯄꯣꯠꯇꯤ ꯇ꯭ꯔꯦꯅꯤꯡ ꯃꯅꯨꯡꯁꯤꯒꯤ ꯑꯣꯏꯅ ꯑꯗꯣ ꯍꯧꯖꯤꯛ ꯏꯆꯦ ꯇ꯭ꯔꯦꯅꯤꯡ ꯃꯅꯨꯡꯗ ꯁꯥꯔꯤꯕ ꯄꯣꯠꯁꯤꯡꯁꯦ ꯃꯁꯤꯁꯨ ꯗꯤꯁꯤ ꯍꯣꯏꯅ ꯑꯗꯨꯝ ꯒꯃꯦꯟꯒꯤ ꯁꯥꯏꯠꯇꯒꯤ ꯇꯧꯔꯒ ꯃꯈꯣꯏꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯑꯗꯨꯝ ꯃꯁꯤꯒꯤ ꯌꯣꯟꯕꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁꯦ ꯃꯈꯣꯏꯅ ꯑꯗꯨꯝ ꯂꯧꯈꯤꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯏꯆꯦ ꯍꯣꯏꯅ ꯌꯣꯟꯗꯣꯏꯔꯥ ꯁꯤꯁꯤꯃꯅ ꯁꯤꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯂꯥꯛꯑꯒ ꯑꯩꯈꯣꯏꯅ ꯌꯣꯟꯖꯕꯩ ꯋꯥꯅꯦꯕꯀꯣ ꯑꯌꯥꯝꯕꯅ ꯁꯥꯔ ꯗꯤꯁꯤꯅ ꯇꯧꯔꯒ ꯒꯣꯔꯃꯦꯟꯒꯤ ꯁꯥꯏꯠꯇ ꯂꯣꯏ ꯌꯣꯟꯕꯤꯌꯦ ꯑꯣ ꯃꯈꯣꯏꯅ ꯑꯗꯨꯝ ꯌꯣꯟꯕꯤꯔꯤ ꯌꯣꯟꯕꯤ ꯑꯗꯣ ꯏꯆꯦ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯍꯣꯏꯅ ꯁ꯭ꯇꯦꯠ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕꯤꯔꯤꯁꯦꯀꯣ ꯑꯩꯈꯣꯏꯒꯤ ꯒꯃꯦꯟꯒꯤ ꯁꯥꯏꯠꯇꯒꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯏꯆꯦ ꯍꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯦꯟꯇꯦꯅꯦꯟꯁ ꯄꯨꯕ ꯉꯝꯅꯅꯕ ꯑꯉꯥꯡꯁꯤꯡꯕꯨꯗꯤ ꯉꯁꯥꯏꯒꯤ ꯁ꯭ꯀꯨꯜꯒꯤ ꯐꯤ ꯊꯤꯕ ꯈꯣꯠꯄꯁꯦ ꯂꯣꯏꯅꯃꯛ ꯐ꯭ꯔꯤ ꯑꯣꯏꯔꯦ ꯍꯥꯏꯅ ꯍꯥꯏꯕꯤꯔꯦꯀꯣ ꯑꯗ ꯊꯥꯒꯤ ꯑꯣꯏꯅ ꯁꯨꯛ ꯏꯃꯨꯡ ꯑꯃꯗ ꯁꯤꯒꯤ ꯆꯥꯡꯁꯦ ꯄꯩꯁꯥꯁꯤ ꯑꯩꯈꯣꯏꯒꯤ ꯄꯤꯊꯔꯛꯄ ꯂꯨꯄꯥ ꯑꯁꯨꯛꯇꯩꯅ ꯑꯁꯨꯛ ꯐꯥꯎꯕ ꯏꯃꯨꯡ ꯑꯃꯗ ꯁꯤ ꯄꯤꯕ ꯈꯣꯠꯄ ꯍꯥꯏꯕꯅꯆꯤꯡꯕ ꯑꯗꯨ ꯂꯩꯕ꯭ꯔꯥ ꯏꯆꯦ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯍꯥꯏꯗꯤ ꯍꯣꯁꯄꯤꯇꯥꯜ ꯆꯠꯄꯒꯤ ꯑꯣꯏꯔꯁꯨ ꯂꯣꯏꯅ ꯐ꯭ꯔꯤꯗꯤ ꯑꯣꯏꯔꯦꯀꯣ ꯑꯇꯣꯞꯄ ꯄꯩꯁꯥ ꯆꯪꯅꯤꯡꯉꯥꯏꯁꯦ ꯀꯌꯥ ꯂꯩꯇꯦ ꯑꯗꯨꯅ ꯃꯃꯥꯡꯗ ꯁꯔꯀꯥꯔꯅ ꯌꯦꯟꯈꯤꯕ ꯄꯩꯁꯥꯗꯤ ꯂꯩꯀꯣ ꯐꯦꯃꯤꯂꯤ ꯃꯤꯁꯤꯡ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯂꯨꯄꯥ ꯂꯤꯁꯤꯡ ꯌꯦꯟꯕ ꯌꯥꯎꯈꯤꯀꯣ ꯑꯗꯨꯗꯤ ꯇꯔꯟ ꯑꯅꯤꯔꯛꯇꯤ ꯌꯦꯟꯕꯤꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯂꯩꯕ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔ ꯑꯃꯒꯤ ꯂꯨꯄꯥ 1,000 ꯀꯌꯥꯃꯨꯛꯀꯤ ꯆꯥꯡꯗ ꯌꯦꯟꯕꯤꯈ꯭ꯔꯦ ꯏꯆꯦ ꯃꯤ 5 ꯂꯩꯔꯒꯁꯨ 5,000 ꯑꯗꯨꯝ ꯐꯪꯉꯤꯗꯅ ꯑꯗꯣ ꯑꯅꯤꯔꯛꯇꯤ ꯌꯦꯟꯈ꯭ꯔꯦ ꯁꯤꯒꯤ ꯄꯣꯠꯁꯦ ꯊꯥ ꯑꯅꯤ ꯈꯛꯇꯪꯗꯤ ꯉꯥꯏꯔꯤꯕ ꯑꯗꯣ ꯉꯁꯥꯏꯒꯤ ꯏꯆꯦꯅ ꯍꯥꯏꯕꯤꯔꯤꯕ ꯃꯤ ꯑꯃꯃꯝꯗ ꯂꯨꯄꯥ 1,000 ꯍꯥꯏꯅ ꯐꯣꯡꯗꯣꯛꯄꯤꯔꯤꯅꯦꯕ ꯑꯉꯥꯡ ꯃꯆꯥꯒꯤꯁꯨ ꯑꯗꯨꯝ 1,000 ꯑꯣꯏꯕ꯭ꯔꯥ ꯑꯗꯨꯝ ꯑꯣꯏꯌꯦ ꯑꯉꯥꯡ ꯃꯆꯥꯒꯤꯁꯨ ꯏꯆꯦ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯏꯆꯦꯅ ꯂꯩꯔꯤꯕ ꯁꯤꯟꯐꯝꯁꯤꯡꯁꯤꯗ ꯍꯦꯟꯅ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯅꯕ ꯒꯃꯦꯟꯒꯤ ꯁꯥꯏꯠꯇꯕꯨ ꯑꯣꯏꯔꯣ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯁꯥꯏꯠꯇꯒꯤꯕꯨ ꯑꯣꯏꯔꯣ ꯏꯆꯦꯅ ꯃꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯀꯔꯤ ꯇꯧꯍꯟꯕꯤꯅꯤꯡꯉꯤ ꯏꯆꯦꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯗꯨꯃꯒ ꯐꯣꯡꯗꯣꯛꯄꯤꯌꯨ ꯑꯩꯅ ꯇꯧꯍꯟꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯅ ꯁꯤꯗ ꯁꯨꯝ ꯂꯩꯕ ꯌꯥꯕ ꯅꯠꯇꯕꯅꯤꯅꯀꯣ ꯍꯌꯦꯡ ꯏꯔꯝꯗꯨꯗꯗꯤ ꯍꯜꯂꯛꯈꯤꯅꯤꯗꯅ ꯏꯔꯝꯗꯨꯗ ꯍꯟꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯊꯕꯛꯁꯦ ꯑꯗꯨꯝ ꯇꯧꯖꯒꯦ ꯑꯗꯨꯅ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯁꯥꯏꯠꯇꯒꯤ ꯒꯣꯔꯃꯦꯟꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏꯒꯤ ꯊꯕꯛꯁꯦ ꯍꯦꯟꯒꯠꯅꯤꯡꯉꯥꯏꯒꯤ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯗꯤ ꯌꯣꯟꯐꯝꯃꯛꯇ ꯑꯣꯏꯔꯁꯨ ꯃꯣꯏꯅ ꯁꯦꯝꯕꯤꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯗꯣ ꯂꯩꯇꯦꯗꯅ ꯑꯗꯨꯗꯣ ꯄꯥꯝꯃꯦ